Isagi loan amadi mayek sizinabana isagi purupu ikai khumnaba utpani haina numit kharani ki khongsata Manipur da lakhiba Nagaland ki governor PB Acharya na phongdokre. IMC की वाकर सिंह अमोट पर सेंगदोक पर लेपखिबदगी इम्फाल सिटी अमोट अकाई न थले अमोट पर सिंह अथुबदा लौथोकपिनबा मियामना अपील तौरकली. Communist Party of India Manipur State Council की Agitation and Propagation Department na chahi ama chukna chatharakhiba bicentenary birth anniversary thauram ngasi loisinkhre. Amazon Yas Department na lising ani taraga humdoi financial assistance kakhibadagi boxing masana bu pamna sanariba sanaroi singda chauna awaba chething pire hairi. Ambu kurumzari adom ni yengbiriba si Impact News ni ay momoka salamna hauzik pungza si fawagi maruiba pausing miyam de pizari. Sel tanba amadi imung manungi khanbagi wakhalon da mahai tambagi mahutta kunai miyam gi mateng pangna ba wakhal khanba mathau tai mahai masingi pukai tansinduna iranai gi oiba nungaina bagi wakhalon thadoktuna miyam bu mateng pangduna akhoi punna chakhat minana ba hotna minasi haina numit kharani gi khongchatta Manipur da lakhiba Nagaland gi governor Padmanabha Acharya na phongdokre. Wafamasi Indian National Trust for Art and Culture Heritage Manipur chapter na sinduna Peace and Development haiba thimda Idea of Northeast India haina mingthonba nomagi oiba academic discourse ke thauram amada phongdokhibani. Hotel Imphal da pangthokiba thauram aduda Governor Acharya na chanaba thabak thiba mioi ama oibagi mahutta miyam da thabak piba ngamba mishak ama oinaba aikhoi punna hotnaminasi masana masabu thabak pijabagi Chanabi ama laktuna thabak fangdabagi awaba kokhanba ngamlaba matamda khunai amadi leibak asi mapangal kanba ngamgani lining laishon kaya leiba spiritual country ni hainariba leibak asida leiriba mipum khudingmak amattani haibagi wakhalon laktriba makai chawkhatpa thingthakigani mahakna makha taraduna khunai ama amadi isagi phurupki lining Chawkhatnaba hotnabada ishagi loan amadi mayek chawkhathanbagi tangai fadabalai ishagi irol iek sizinaba asina isagi purupu ikai khumnaba utpani haiba taki. Agenda of the university should be to give excellent knowledge. That is the first thing. But that is not enough. It has to make him employable. Our youths, when they come out of the university, should not be the job seekers, but job givers. And our youths, in such a big number, can be the biggest HRD to the whole world. The agenda of every university to empower the people is to create wealth, strengthen the society. Is it happening? All our graduates are running. Forget about the conventional degrees. Even professional degrees like that, they have no place in the state, anywhere. Either excess or there is no. There is no dialogue. What we require. Kanglaicha Punsin Loop KPL Delhi na mitay lining ki oiba sanamahi laisang ama semgatning bagi apamba lay haina loop asigi chairman yaifaba sapam na phongdokre wafam asinga si sanakonung utra sanglen ta pangthokiba paugi mifam amada phongdokibani yaifaba na makhata na haikibada magi furup ki shaktam ngaknaba hotnabada masagi leijariba lining amadi nat yokhatnaba atai furup singna hotnariba asigumna mitay aikhoi gi su hotnaba matam oire Maramasina loop asina lamdam asiki sanamahi lining yokhatnaba amadi henna pak chawthoknaba hotnabada lamdam asigi miyamna su mateng pangbiu haina appeal tawki Manipur haina khangnai ba matamda kanglai pa haina khangnai mafam asidagi haukhraga malemgi tonga tonga mafamda laikhraba akhoi mite isnau sing asi koi thawai haksang yauna amatta oina sanama hi lainagi makhada punsinbina se habisiki pandamsi Manipur da su akhoi kanglai pa hai mafam
ꯃꯇꯝꯗ ꯀꯧꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯀꯥꯏꯄꯨꯡ ꯀꯥꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯟꯁꯤꯜꯂꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡ ꯊꯥꯡꯖꯤꯟꯗꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯁꯨꯝ ꯇꯧꯗꯅ ꯗꯦꯜꯂꯤꯗꯁꯨ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯁꯦꯀꯨꯂꯔꯤꯖꯝ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯦꯅꯤ ꯔꯤꯂꯤꯖꯟ ꯑꯃ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯄ꯭ꯔꯣꯐꯦꯁ ꯇꯧꯕ ꯌꯥꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯂꯩꯕꯅꯤꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯁꯤꯒꯤ ꯃꯈꯥꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯁꯨ ꯃꯤꯇꯩ ꯈꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯃꯅꯦꯟ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯇꯪ ꯑꯩꯈꯣꯏ ꯁꯥꯕ ꯄꯥꯝꯖꯩ Manipur Minorities and Other Backward Classes Economic Development Society Mobets Manipurna Sinduna Pangthokpa Tha Taruki Remedial Coaching da Oza Oigadaba Singi Nomagi Oiba Orientation cum Counseling Program Mangasi Pangthokre Sel Tumgi Oiba Awaba Yauna Khudong Chadaba Kaya Mayok Nariba Maheroi Singda Positive Mindset Thambiduna Tung Koiba Afaba Wakalon Ama Sagatpa Matam Oire Haina Minority Affairs ki Director ki Famsu Puriba Mobets ki Member Secretary NG Utamna Phungdokre North AOC da laiba Classic Hotel da Pangthokhiba Thauram aduga mari lainana NG Utamna hai Chief Minister ki Lairik Yengminasi program ki makhada paikhatliba Tha Taruki Remedial Coaching Program asigi sharuk oina sothaduna lairiba Maheroi Singda Lairik Tambagi Kanaba Singgi Matangda Oza Singna Maheroi Singbu Mamit Mamai Singhanbiu Department ki Maikai dagi school infrastructure Fagat Hanba Oza Singgi honorarium matam chana Fanghanaba Honajage Oza Singnasu coaching asi henna Fagatnaba suggestion Pirakpa Matamda Department na Lauzagani Haina Director na Phongdokhi Ozajing na satrasi loina bakanda Ozagi impression zina angang sida mathamoida thuklauba ma phaugiba taragadi magi punsi chupa ozana haiba pautak si kauroi ningjangaga honaraga laigani ngasagi numittuda chanaruba magi wakhalda nungsijaruba phauruba duna dum ningjangaga lai sumai tawdana ozajingna tha taruk khaktang loina biragasu angang sida tha taruk sida magi punsi semba ngamdragasu nangi punsi je sumaina tawradi mai pakpa yai haina asagi mangalama pibiramba taragadi angang duna punsi gi ju kauroi adugumba angang do lemna su mangoi Ngasigi Thauram aduda saruk yakiba Mobets ki APO Muhammad Alam na haikibada handak chahi asigi oina pangthokpa haugadoriba free remedial coaching asi state asigi tongan ba center taraga nipanda pangthokani mamanga yengnabada coaching asi khara hena mapung phaba oigani chahi asi dagi hauduna pangthokadoriba coaching asi qualified official kayaki midyeng makhada pangthokani chahi asigi oina kyamgai yauna center manga taru kakthaki masigi maru oiba maramdi mamangda center sing asida akhanaba midyeng changlabasu mahairoi amadi mama mapa oiba singi maikaidagi pukning changba watpa loinana mahairoi masing yamna tholakhidabanani apikpa senfam kharaga loinana mission motta changsiliba coaching asi hena mapung fanaba education department na mateng pangbiu hainasu Muhammad Alamna appeal tawki gold medalist mayam ama ikhoi oza si yaure ne aduga changchalli government school da muk tawro haire government school da tawro haire gadi government na ikhoi de infrastructure support ama pibi bam di change ikhoi mobet ki coaching gi style si di tongali ikhoi gi di mission namani ikhoi gi di yamna dedicated team mamana tawbani education department na piriba education du dagi hena hongba education ama phagatpa education ama magul leiba shiksha amdi quality education ama pigani haina adusu far and very remote area da teaching people ngamdaba mafam infrastructure phattaba mafam adumbada khallaga tawribaneba aikhoisu mobesi claim tawjaribaneba lak humdrana maintain tawba aikhoigi coaching sina position holder ke am puthokhreba Jiribam district oza amadi Dr. Singhi oiba transit accommodation building ama district adugi Babu Parada laiba teachers colony da sagani haina tawriba asi atopa mafam chaba amada sabiu haina MSU MSF amasung Desham Jiribam district committee na lengakta paujelakli Jiri News Network ki conference hall da Paumi Shinga unabada Mahairoi loop ahum asigi mihut chinduna MSU ki district committee Jiribam ki president oiriba Yurembam Sanjib Singh na transit accommodation building sagani haiba si Mahairoi loop Singh na taramna okjay adubu teachers colony da apunba oza amadi Dr. Singhi oiba leifam saba yaningde transit building asi sabige hairaga di Jiribam Higher Secondary School natraga atopa mafam saba amada sabiu haina phongdoraki Paumi Shinga unaba aduda MSF amasung Desam district committee gi luchingba singsu saruk yaki
टीचर कॉलोनी असिदा साजलगा हाइब टीचर कॉलोनी हाइब मिंग असे कोई मुथतनबगी मांगनबगी असिगुंबा थौसिन असिगुंबा पोट असिदि अखोगी लेरिबा माइरसिंग युपकी माइगेदगी हाइब वफम असे याबा ngamloi कोई सानिंग तारगासु लेरिबा जेलिबांगी हायर सेकेंडरी की अतोपा मफमदा लेरिबा टोकर की क्वार्टर सिंग सानिंग लेरगासु साबियो अखोगी माइगेदेसु अंगम मतिंग पंगजिगे अदुगा लोइनना हाइब टीचर कॉलोनी असिदा पुल पुंजलगा साबगी वफमदो वर्गदी अखोई लेरि माइरे लुपसिंग याबा ngamoi ख्वाइरंबन कैथेल यावना इम्फाल सिटी की अकोइबदा लैरिबा अमोट अकाई सिंग मरी लैनबा ऑथोरिटी ना सेंगदोक्तबदगी मियामदा खुदोंग चादबा कया मायोगनरे ख्वाइरंबन कैथेल की मनुंग चन्ना हाउ कैथेल चंगफम लंबी अलुगली यावना मफम कयादा मतम कया पैशिंदुना लैरकपा अमोट अकाई सिंगना चथोक चसिन तौबा मियोइसिंगदा नुंगाइतबा पोखले मतम कुइना लौथोक्तना अमोट अकाइदगी थोरकपा पथा पुमथरबा मनमना हक्चांग सोखलकपा याबगी अकीबत लैरे ख्वाइरबन कैथेलदा लाकपा मियोइसिंगना अमोटपसिंग असि अथुबा मतमदा मरी लैनबा ऑथोरिटीना लौथोकपीदुना मांगथरकलिबा कैथेलगी सक्तम असि कन्नबा होटनबियु हाइना अपील तौरकली पनबा याबदी लमदेंगदा लैबा सॉलिड वेस्ट मैनेजमेंट प्लान दा माइकई अदोमदा लैबा मियामना अमोट अकाई थादबा थिंगजिल्लकपदगी आईएमसी की वर्कर सिंगना अमोटपा लंगथोकपगी थबक लेपतुना लाखिबनी उचेकोन नोंगचुप की जिला परिषद सेराम निकेन सिंहबु बीजेपी मणिपुर प्रदेश की प्राइमरी मेंबरशिप तगी सस्पेंड तौरे हाइना बीजेपी मणिपुर प्रदेश के जनरल सेक्रेटरी ना थादोरकपा चेरोल अमना खंगलकली महाग असि पार्टी असिगी कॉन्स्टिट्यूशन ngaktabagi damak disciplinary action लौखटपा ओइना सस्पेंड तौबनी हाइरी मणिपुर नंगसी इशू कयागा लोइना हिरम खुदिंगमक्ता सोथना लैरिबा असि इलेक्शन की मतमदा वोटर सिंगना सेल दंगाउतुना लैखिबा अदुगी महैनि हाइना मणिपुर पीपल्स डेमोक्रेटिक फ्रंट की सेक्रेटरी सापम सामुंगौना फोंदोरकली वाफम असिंगसी मणिपुर प्रेस क्लब ता पांगथोखिबा पाउमी सिंगा उनाबा अमदा महाकना फोंदोखिबनी सामुंगौना मखा तान हाई मणिपुर असि निंगथौ कया पांदुना मनिंग मखा तंबा लैबाक अमा ओइना लैरखिबनी लोइनना मणिपुर मसागी ओइबा कॉन्स्टिट्यूशन सेमसदुना इंडिया दगी हाना इलेक्शन तौखिबा लैबाक अमनी अदुबु मणिपुर बु इंडिया ना लौसिनखिबा मतमदगी हौरगा ngasi फाउबा लमदम असिगी लुचिंगबा अमदी मियामना मसागी तानफम थोकपा राइट सिंग तांदना लाकली मतम मतमगी लैंगाक पाइरिबा लुचिंगबा सिंगसु तुंग कोइबा थौसिल अमता ngasi फाउबा पाइखट्री मरम असिना लमदम असिगी इशू कया असिगी चप चाबा वारेशन अमा पुरकनबा लमदम असिगी मियामना इलेक्शन की मतमदा थमोय शेंगना थबक तौतुना असेंगबा मिहुत खल्लसी हाइना महाकना मखाताना फोंदोखी अखोई मिहुत ओइगदोरिबा खुद लेबाक नुंगाहनबा लेबाक वाहनबा लेबाक बाउंडरी मांगनबा असे मोइगी खुद लेगनी अदुना ngasi मणिपुरी ओइरा सक्तम भारत की ओइरिबा सक्तम मयाम सिंग असे मरमदि लाइरबना सुम लाइरबा सेंजाव पाइबा तौबा ngमन अदुम तौबा ngamba अदुमा मयाम सिंग असे कनानो ओइलई हाइबा मतमदा प्रजा मियामना थागलिबा स्टेट हायरगा मणिपुर हायरगा लेजिस्लेचर हुंपू अदिगी भारत की हायरगा एमपी संगागा निफु मंगाबु थागपिरेबा प्रजा वोटर सिंगननी अदुना ngasi ओइरिबा मणिपुर की अबिग अवस्था भारत की अबिग अवस्था खुदिंगमकी दायित्व से वोटर सिंग ओइजबा थीबा वोटर सिंग मसागी हक योंदोबा वोटर सिंग मनी पवारना मसन पवारना कोई एमएलए और एमपी ओइदे यादेबा काउन ओहेनबा कार्ल मार्क्स के मपो कुमोन चही चनी शुरकपगे बाई सेंटिनरी बर्थ एनिवर्सरी पालन थौराम ngasi मपुंग फाना लोइसिनख्रे कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल के एजुकेशन एंड प्रोपगेशन डिपार्टमेंट सिंधुना चही अमा चुपना पांगथोकपा लुचिंगबा असिगी बाई सेंटिनरी बर्थ एनिवर्सरी के अरोइबा थौराम ngasi बीटी रोड लैबा इरावत भवनदा पांगथोखी थौराम अदुगा मरी लैनना लुचिंगबा असिगी मफमदा मियामना हाइकत लैकत तमदुना इकाई खुमनबा उठकी थौराम अदुगा मरी लैनना सीपीआई मणिपुर स्टेट काउंसिल की स्टेट सेक्रेटरी एल सोटिन कुमारना फोंदोखिबदा कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल की एजुकेशन एंड प्रोपगेशन डिपार्टमेंट के मीटिंग मखादा स्टेट असिगे मफम कयादा सोशलिज्म की वाखलोन मियामदा संदोकलंबा कार्ल मार्क्स के बाई सेंटिनरी बर्थ एनिवर्सरी चही अमा चुपना पांगथोखी कार्ल मार्क्स अवोनबा पुरकनबा होनाखिबा रिवोल्यूशन के फोर फादर नि मणिपुर दसु जननेता हिजम इराबोट की लमजिंग मखादा मैक्सिज्म के वाखलोन पुरक्तुना
Fidelism gi mayokta senjau paiba singi mayokta amadi ngasina neoliberal economic policy ki mayokta Communist Party na hanba laitana thengnari haina L Sotin Kumar na phongdokhi. Karl Marx ki bicentenary celebration pangthok ki se machine yam kin mayek se nama koi makata na sanjan na bidum thangani se phong kya puthokani lari kya phongani maram ding asidi aikoi leipa asigi miyam se suri bangak tani adu loirana nomi bangak tani aikoi punamak sinmi ni senjau pai ba kangmu sing aikoi ot pani aikoi bu nei bani maduda election gi matam ga la kanda ana siki kharna aikoi de moithem tongna ba aikoi bu namthan ba hodari kya sing se masi punamak se aikoi na yam maroi bu khulai ma marxism gi khulai ma leninism gi khulai ma masi aikoi pai da ba yaroi masi gi khulai si pai ba kada chap chare aikoi wakan taminar ba kanda senjau pai sing aikoi bu namthan ba hodari kya sing da aikoi yam line of fight to bu ngani Nakalamaromda Progressive Writers Association Manipur na susinduna palan thauram asi pangthokre All Assembly Road ta laiba Manipur Hindi Parishad Hall da pangthokiba thauram aduga mari lainana Karl Marx amadi B Sharma ki photo da miyam na haikat laikat tamki tungda Purup ki ihau kauba lairik amasu fongki ngasigi thauram aduga mari lainana ahanba B Sharma Memorial Lecture amasu pangthokhi Habitat Design Studio haina mingtonba Architecture amasung Planning Consultancy Firm amangasi mahut ki Commissioner M Joy IAS na hangdokre Architect Yaipaba Nepram amasung mahaki Machanupi Arvan Planner Piki Nepram na punna khusam naduna hangdokliba farm asida ahanbagi oina punna architect mari planner ahum amasung engineer anina mathau tauri tera sayang leirakta nauna hangdokiba farm asina lamdam asigi miyamda khwaidagi singtha ningai oiba makhalgi architectural design pinaba lamdam asida marang kaina fangliba green gold bamboo sing sizinaduna pothok asibu yokhatnabagi wakhalonda bamboo cement construction paikhatpa Makhal makha kayagi planning service lokhatpa amasung miyamda land serving ki khudong chaba piba pandam thamli Imphal East District ki Lamlai Police Station na konba Lamlai Hairong Bongbi da kamdaw Khamduna Thamba Hill Valley School gi van amada ngarang ahing sakhang daba singna nongmaina kapsil lambagi mayokta yaning daba phongdoktuna wakat mifam chathakre wakat mifam adu ngasi lamlai kaithel da wakat mifam adu chathakibani wakat mifam adu da saruk yakhiba amana phongdorakpada nongmai kapsil lambagi maram mari leinaba singna athuba matamda sengdok pira u haiki अखोई सुमाय तौरंगने खंगदबनीना कईमता खंगदे खरा थेंगाकान मीगैना ngarang makholam taagibdo maru tabre yengsinena khoi lakai gi angangsina sum taunarpa matamda gari sida makhun phaurene na dagi yengnarpadagi khangnarakpani sibu isasigi maran karino isasigi maralam ta thigatpiu mana lalibra mina lalibra maram suja sadana angangsigi gari puringa da skun gi angangsin gari puringa da tawbo yoromu angangdugi soga ganana daita tawbido Women Against Crime amadi Yairipok Malomgi Yaifal Lamjing Club amasung Malomgi Maira Paibina Sinduna Yairipok ki manung channa leiba khul nipana saruk yaduna miyamgi oiba khongchat ama chatkre khongchat adu mausingna atopa nupa koinaba mapuroibagi mayumdagi atopa nupa da chenba yaningde nupi thiraba nupana mapuroiba Leirabi mau koiba pakhang saraga leishabi koiba nupi lonba yaningde fattaba nupi nupa animak dandi piba akanba lo lengak na semu haina kholau kayaga loinana khongsat adu chakhibani Ising sumthoknaba lengoi mathau tawraktabana tha kaya thaknaba ising Fanghandana Lakiba Oinam Bajar Water Supply Nauna Mathau Tauba Haunaba Salai Holdings Private Limited na Khongthang Lokhat Kre Company asina ngasi Oinam Mayai Leikai da Leiba Water Supply asiki Ising Sumthoknaba Lengoi Sindokpagi Thabakta Saruk Yakiba Oinam Municipal Council gi Vice Chairperson O
Moirang ningthona yumthong lising taraga mathoi henbada thaknaba aruba ising piramba water supply asi chahi mari mangagi mamangdagi miyamda ising fanghandana lakhibani ising sumthoknaba laingoigi mathau tauraktabana mari leinaba loisangda kayara wakatlabasu kayara yengsinba lakpa photocopy ba natana thabak oina paikhalakpa leite miyamna council asida tattana wakatpadagi Matung inna Oinam Assembly Constituency ki hanagi MLA Dr. I. Ivohanbi ki matengda salai ki maikaidagi lengoi shinbege khongthang asi paikhatpani haina phongdoraki Government akoina silakta moi department ki site ki photo number yaba ke dobo yaba mama tawira me silani haira me adu lakta bana moroga prasar na pressure di akoi municipal council da tatana pirakoni na akoi su akoi ki site ki highway yaba highway do torokram ni na koina government site ki to pirakram ni na akoi son salai holding limited committee ki chairman sidagi koina hajara kanda ngasi ngasi muk sin bi program chita chajar kuni ki tamta su salai limited committee ki chairman kuming wona panjara da narang samarji pu han thakat pu phongok jar Matang soista break am lauzage break ki matungda ningsing bathok traba matamdagi pangthoktuna laklaba anal furup ki nga phabagi kumhai community fishing Duantun pangthokibagi pau amadi Manipur amasung malem ki tongan ba I pau sing puduna lakjage impact news po mideng taduna lebiu mayam bo mukana taram okchari bulletin asigi makhata ba pau miyam de pizari Lamdam asida ningsing bathok traba matamdagi khunda minaraklaba furup singi marakta ama oiriba anal furup singi oiba nga phabagi kumhai community fishing Duantun pangthokre thauram adu anal khulen Vonchu community na Sinduna Chandel district ki anal khulen area ki manung chana leiba ngateng paragi sarukta chenba chakpi turen ki torbanda pangthokibani thauram aduda lamdam adugi tongan ba mafam kaya dagi machoi khunda narakhraba anal furup ki mioi singna ngateng paragi sarukta chenba chakpi turel ki torbanda laktuna amatto oina punki Mafam aduda ahing yairektuna numidangi matamda nga phanaba analon da thabo amasung jiji kauba u amasung ura sing yauna nga phananaba atei khutlai sing sem saki nongalaba matung ayuk anganbadagi hauduna nat ki oiba fijol set chaduna numidangi matamda sem saraba potchak sing adu turelgi ichelda u kaknaba yenduna fophalaga Machum adu chelhalaba matungda nga phaki pharaba nga sing adu thong thaktuna chaminabana amadi amatta oina punsinbana thauram adugi mapung oiba saktam oiki thauram aduga mari leinana anal khulen amasung anal khunaugi ningthau HL Tungdil amasung PS Prakasna phongdorakibada Duantun hairiba thauram asi ningsing bathokraba matamdagi hauduna anal furufki laihorol-dagi ahal laman singna chanaduna lairakraba phurup singi chatnabi singa loinana sungtha thadoknaba yadraba thauram amani haiki Mhosa koina thainegi mamangede paipugi toramba thabak makhai donga she koina khum area na nupi nupa loi na siguma pangthokse haibagi ngasi jairaga hajingsu horen nungtin chupa nga phagani adigi ture manungda leba nga makhai sakoina pharaga jelaga cha manana je nawraga akhoi angang nupi khangde ahan khangde manarga sumni mohosagi akhoi thainegi aipugi thainegi custom da khoi misi tawjabni mohosa khoina English loan the Hargan community fishing aduga anal loan the Hargan dutun hairiba anan proof sing oiba nga fabage kumai asina tokhai na atopa mafam kaya da khunda khraba anal proof sing marakta amato oina punsin nabagi tanja piri loinana anal proof sing na matam kaya dagi ahalaman haktaktagi lai haktaktagi ngak senduna thamlaba culture amabusu yokhat nabagi chawraba tanja adu piri cameraman Biswarjit ke loinana paudam jariba get mete impact TV news Sandel
Enreal 83 Fort Chiol na sinduna ngasi Imphal West ki Wangoi Kaithel gi akoibada dustbin installation gi thoram ama pangthokre. Dustbin installation tawbagi thoram adu Wangoi Municipal Council ki chairperson Longjam Babita Leimana luchingduna chathakibani. Loinana Manipur film gi lamda thabak tawriba mioi kayasu sarugyaki. Ngasi gi thoram adu gi manung channa Wangoi ki akoibada leiba school singda tamba mahairoi sing khakta gi oiba lai yekpagi Changdamnaba amasu pangthoki. Professor Chungkham Jasovantana iba Saireng Lairik Lairon Chankrava Civilization Haina Mingthonba Lairik ama Fongbaga loinana Professor Nahakpam Aruna na iba Wareng Lairik Kunsuba Chahi Chagi Manipuri Upanyas Nainaba Haina Mingthonba Lairik ani ngasi Fongkre Thauramadu Writers Forum Manipur na sinduna All Assembly Road ta leiba Manipuri Hindi Parishad ki hall da pangthokibani ngasi gi thauram aduda Yumlembam Ibovcha amadi Professor M Priyobatana Lairon Chankrava Civilization amasung Kunsuba Chahi Chagi Manipuri Upanyas Nainaba haiba Lairik ani asigi matangda wangangki Aikoi Lairik haisi Aikoi tungi tinjang kaijang daba mahairoi ama oishi haiba wakalonda class 1 dagina class 5 fawagi oiba test ama pangthokre Youth and Students Welfare Club YSWC Sabungkhokna tha ahum kanaraga pangthokpa test aduda mafam adugi class 1 dagina 5 fawagi manungda leiba mahairoi chama romna sarugyaki test adu mitai mayek English Science amasung Math subject singi matangda pangthokibani hairi All Jiribam United Clubs Association Ajuka Amadi Krishna Diagnostic Private Limited Jiribam Hospital na kusam naduna Kadam Talada Free Diagnostic Camp Pangthokre Sunrise Club ta Pangthokiba Camp aduda mafam aduda leiba mioi sing amasung mahairoi singda ana layong leibra haina yengbaga loinana blood test su tauki Manipur ki Art and Culture ki Performing Center ama oiriba Tapasya Singzamaina nauna puthokpa a Chariots Drawn by 7 Horses haina mingthonba dance drama ama ngasi Jawaharlal Nehru Dance Academy Imphal ki holda utkre Thauramadu Academy asigi Director L Upendrana haikibada Manipur ki Art and Culture asi mapanthongda ina khunba malabasu award pakaya leiri Choreographer Music Director amadi masaknaiba oza kaya gi award pat leibana khudong chadaba kaya thengnari award pa asi leihandanaba lamdam asigi Art and Culture gi lamda khang hairaba singna punsinduna thabak tawminaba changi hiramasida laingaki achauba tangai fadabasu lei amaromda lamdam asigi culture gi director singna dance dharma puthokpa matamda mapalamgi wari de yumfam oiba dance dharma na henna lumna lauduna puthokpa kum tawriba asi gi mahutta mitai gi inaki oiba wari kaya leiriba asida mityeng changduna dance dharma puthokpiu maduda natrabadi mitai inaki oiba wari sing mutkiba yai haiki loinana ngasi utkiba dance drama asi and tikengi mayekta m Sobamani na direction piraga T Ronald na choreograph tawduna puthokpani hairi dance drama si koi maiti ki waijo so ai khara jahordingi parati koina artistic amasung director sinchina lokot matamda koi songi relaxation si khara nungai na thoi masi mayam na khambe koi maiti ki so koi na budok ki de kana budok ni ai to ma khamba to bi le re ase koi na wai na thadok ko si yada koi ju changi gyam to wi phamsu yawi puinau puida koi mi mayam le ge te te khamba to bi de tum phajale adum masi khara budok ra ge de koi pochi jo mo Imphal West District Commando Team na lokhatpa checksin thorang ke manung channa ngasi Pauna Bazar ki Mahavir Pharmacy dagi Ibohol Cycle BT Road MPP Office Polo Ground Masjid Road Pratap Gali
Kakulong amadi M sector da thi humbagi thabak chathakre Imphal West ki additional SP operation A Ganesh Yam Sarma gi meeting makada ngasi nungthil pung 3 ga minute 10 dagina 5 ga minute 10 ga 5 fawwa chathakhiba thi humbagi thabak aduda mioi chani ga kun verification chathaki maduda masagi saktakchi sudaba mioi nipan phagat khibaga loinana makha taba wahang pawhang chathanaba city police station da sinakre hairi Mayang Imphal Police Station na konba irong makha laikai dagi Mohammad Matlib chahi kuntraga mathoi apokpa laikhidraba Mohammad Jawar kauba mioi amadagi brown sugar kg amaga konana Mayang Imphal Bazar gi Gitarani Cinema Hall mamangdagi fare haina Narcotic and Affairs of Border Imphal Manipur gi cherola mana hairi Manipur Amateur Boxing Association ki Edo Community na sinduna ngasi press conference ama pangthokre ngasi Major Khulda laiba Manipur Press Club ta Paumi Shinga unabada Edo Committee ki Maikaite ki association asi haukiba chahi lishingani ga supna nipanda annual general body meeting ama pangthokhiba adunatana ngasi chahi tara helaba matam asi fawbada AGBM natana special GB meeting amata pangthoktana lakpana Housing Register of Societies Manipur da karigumba thabak amata tauba yadabaga loinana Yas Department asu chahi gi oiba financial assistance in lishingani ga taraka humdoida kakhibana achauba maram oiraga boxing masana asibu pamna sanajariba lamdam asigi sanarishingda awaba chaitheng ama piri chahi tara hena pangthoktana laklaba MABA gi GBM asi pangthoknaba hotnabada Manipur laingak amadi CSO singna angamba mateng pangbiu haina ngasigi thauram atuda saruk yakhiba MABA gi senior member KSS Ibo Pishakna wafam asi lamdam asigi miyamda thamki matam chana election tokdaba ari tohom tohom niyom torokdaba sina maram oiraga angasing sanaba chatpagi pasa bawde yasna piraktre hoi marnai bothoga chabi phem le tasu chali bani masi chahi kuirabani chai dai ma phajal bani su mayam sing si yorokpadigi akoigi boxing pamjaba sanabu pamjaba mayam sing sina pullaga ngasi sumba akoigi medai sina using kokjabani anu tasegna haribadi manipur si bharti manungda sanori yam thokba yam lefamni hadan takpiri khangna beri adu ngasi di association sing ngasi da pusen sengdaba yorokpa matam chana mai tohom thokpa sing torokdaba adigi hisab नियम चुन पिरक्तबदगी ngasi association asi khoi difang oiraba RCS na masak khangdaba mabai baju oire ad hojik lai film ji yam thuna thu matamda special general body meeting pangthoga anabu biar khallaga asoi ngam yam sing chumthoknaraga tunggi horko da khoi sanori singi da mut yengaga phoi association ma thanamba hai basma ngasi gi sinong yam dei thamjege All Manipur Body Builders Association ga Paumi Shinga unabagi achamba thauram ama pangthokre ngasi khuma lampa sports complex ta leiba association asigi sanglen da pangthokiba thauram atuda association asigi maikai dagi Manipur da chahi kharagi mamangda body building ki oiba association ani natraga ahum lairamba adu lisingani ga subna taraga nipan ki October taraga mathoi dagi hauna Manipur government ki Register of Cooperative Societies na sinduna lamdam asigi oiba amatangai Body Building Association AMBVA asi semkibani tha sigi ahumda Manipur gi pauche kharada IBBFF Manipur Unit kauba association ama sembaga loinana thaupu nanaba mioi khannanaba gidamak election pangthokpagi pausu thengnakhiba maram kaya asina ngasigi paumi singa unabagi thauramasi pangthokpani hairi Government of Manipur ki instruction ki matungi na ikoi resolution amasu lei register cooperative society gi registrar na piba resolution du su masana masabu ikoi sugumba association jamatang punchana rabanina masigi makhata bada ikoi body building ga nangna ba amadi atopa association gumba masiga nangna ba mari leina ba pot amta tawraroi haji masana jana soi tawkhrakanda moi gumbana sugumba IBBFF Manipur unit kain hangak pase masi yamna laibak thibane body building haiba masana sigi certificate asi chumbra lanbra haidana si tharakpa matamsida aikoina aikoigi pot nattaba
अतोपा फेडरेशन अमगी द थोउरगा याम वाना थोउरगा मना फंगदना मागी इमुंग मनुंग मसामक यावना यामना हराउजबा मिकुप म्याम सिंगदो कछु नतबा अनरिकॉग्नाइज ओइबा मसक खंगदबा एसोसिएशन दुर चतलुरगा ओइरगदी अदुना मागी थबक फंगदबा मंगोंदा निंगहनबा समनबा सिंगदो थोक्तनेबा दमकता अखोइना प्रेस मीट असि ngasi यामना मरु ओइना तौजबनी हौजिक सानबगी पाव अहानबा सापम तोम्बी सिंह मेमोरियल सब जूनियर गर्ल्स इंटर क्लब फुटबॉल टूर्नामेंट ICSA इरेंगबम माइपाखरे ऑल मणिपुर फुटबॉल एसोसिएशन के मिरेंग मखादा ngasi मपाल कांगजेबुंगदा सानाखिबा टूर्नामेंट असिगी मंगा सुबा लीगटा SSC सेक्टा अमादी क्रिप्सा नावरेम थोंगपांजिल अममम चनदुना ड्रॉ चटकी टूर्नामेंट असिगी ngasi सानाखिबा तरुक सिबा लीग तना ICSA इरेंगबमना ESU वांखैबु पांजिल अहुम सिनोदा माइथिबा पीबा ngamki नुपी मचागी टीम मापन्ना ग्रुप अनि थोकना खाइदोक्तुना सानरिबा फुटबॉल टूर्नामेंट असिगी हयेंग तरेट अमदी निपान सुबा लीग मैच सिंग सानरगनी कुनगमाथोई सुबा चैलेंज कप Veteran Football Tournament AVFA Akampat Maipakre ngasi Kumalampak Artificial Turf Ground Sanakiva Football Tournament asigi ani shuba league ta AVFA Akampat na VFC Team B Singzamai Bupanjil ani amada maithiba piba ngamki tournament asigi ngasi sanakiba ahum suba league tana Pupu Pungdombam amadi AMBA Chairap Court anina match asigi apiba matamda Panjil amata chanaba ngamdana match asi draw taki Salai Holdings Private Limited ki Sentang Makada Manipur Veteran Football Association na sinduna chathariba tournament asida team kunga mathoina league round amadi knockout basis ta lamba taunari tournament asigi hayeng Khumal Lampak Artificial Turf Ground da Mari Shuba amadi Manga Suba league match sing sanaragani Ahanba LKYDA Sub Junior Under 40 kg Futsal Football Tournament ngasidagi pangthokpa hokre Laifam Kuno Youth Development Association asinduna association asigi sanabungda ngasidagi pangthokpa hokibani tournament asigi ahanba league match ta KYFA Korengai amasung LY ngapigani LKYDA Team B Laifam Kuno anina lambataunaki Chathariba football tournament asida team taraga marina group mari thokna khaidoktuna league match singda akanba lamba taunari hayeng football tournament asigi makhataba league match ahum sanaragani Arriba the bulletin asigi headlines amona miyam da thamjage Isagi lolamadi mayek sizinabana Ishagi Purupu Ikai Kumnaba Utpani Haina Numit Karani ki Kongsata Manipur da Lakiba Nagaland ki Governor PB Acharya na Pongdokre IMC ki workers sing amot pa sengdok pa lepibadagi Imphal City amot akaina thalle amot pa sing atuba matamda lauthokpinaba miyamna appeal tawrakli Communist Party of India Manipur State Council की Agitation and Propagation Department na chahi ama chupna chatharakhiba bicentenary birth anniversary thauram ngasi losinkhre amasung Yas Department na lishing ani taraga humdoi financial assistance kakhibadagi boxing masana bu pamna sanariba sanaroi singda chauna awaba chetheng pire hairi